Assalamualaikum. Idang butang pajal ba khawri se yaad hai. Karay ne uncle do. Kay ne uncle do ina tha ki ma du changlak tir se kari kena. Hi bro, hi. Kari kena mai uncle jene laag tir se ai gyanam taadre. Mayam kam taw ndre ge nungai ne bro. Haksang ji am kan ngamdre ne itaw sing. Sing na ito. Ay na uncle ji lok thung mali mani adum haibira so adum yare da. Saujening de. Unsida lok khud banai khurim ya ko chahim da. Na ko 2 minute matung ni changlak kay kari tawrum no chai sang chari mare ama. Uncle do ni invite to ki bai tom tang ngang ba se khol sin ngai tre. Tama su changjira sanai na. MD fajal chang na te talloin chajal khara kima gani. Ajana. Talloin tawjal khara. Ajana kima ga. Madre di Kerala khabi ga. Ado khajitang khol se arang khajitang lok lang khu ki bagi madre thabak se ing ki bagi ne. Arum su macha me yawri. Aduna khol je khajitang si thakara. Aduna ta. Hidak ni de sida lagi hukum de hidak lang da yam na marang kai. Mani khajitang nuai te bai di ing le do na sida ing la ba. Ing le adu mathakda hojin nong sit am sit liya bane. Ai nong sit sin yam bera ai khrise mai ki hojik sili banong sit se. Saudi Arab sida hojik ki sigi nong sit sin ba. Tang tin bera ta ni se. Ado arang de gidi nahi ni am pare arang di am ni li arang dang di am sathina. Kanum ni ko yam sathina arang dang di khol ju ta grib ni. Adi mathakda arum so grib ni lo na so bi ni. Nahi di uncle du thoda kane ma du thok chira ni. Kari karam na hangge uncle da so. तुम नित्ता है रिमा चावल बना रही हो भगवान क्यों रोटी वो भी अच्छे नीचे में तुम लाने जाएगा हैं तो उधर से ला लेना रोटी वो पाकिस्तानी से तंदूरी है और चना दाल भी चाहिए थोड़ा तुम जाएगा तो लेकर आना मैं पैसा देगा भजना मुक्तंग tumthok piu pung nipal muk yamna kana bagi emergency grow up tawni aseng bani bijoy singi taw na do aseng bani yakoi se tumba se khajitang wa le dunni tumbu wale ek number da dui number da na bu timing se yakoi timing se yad raba
ꯑꯩ ꯆꯥꯝꯃꯩꯁꯨꯅꯦ ꯁꯥꯎꯗꯤ ꯑꯔꯕꯇ ꯂꯩꯔꯤꯕ ꯃꯤ ꯃꯈꯩꯁꯦ ꯇꯥꯏꯃꯤꯡꯁꯦ ꯌꯥꯗ꯭ꯔꯦ ꯀꯔꯤꯒꯤ ꯍꯥꯏꯕꯗꯤ ꯄꯨꯡꯈꯥꯏ ꯑꯃꯅꯕꯨ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯗ꯭ꯌꯨꯇꯤꯁꯤ ꯆꯠꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤꯅ ꯄꯨꯡ 9ꯗꯒꯤꯅꯤ ꯑꯗꯨ ꯄꯨꯡ 9ꯗꯒꯤ ꯗ꯭ꯌꯨꯇꯤ ꯆꯠꯂꯦ ꯑꯗꯨꯗꯩꯗꯤ ꯄꯨꯡ 5 ꯃꯈꯥꯏꯗ ꯍꯜꯂꯛꯂꯦ ꯃꯥꯗ꯭ꯔꯒꯤ 5 ꯃꯈꯥꯏꯗꯒꯤ ꯆꯥꯛ ꯊꯣꯡꯕꯣꯏ ꯊꯣꯡꯗꯕꯣꯏ ꯃꯣꯕꯥꯏꯜꯁꯤ ꯃꯦꯠꯇꯅ ꯉꯥꯛꯇꯪ ꯃꯦꯠꯂꯝꯂꯒ ꯃꯥꯗ꯭ꯔꯦ ꯑꯃꯨꯛꯀ ꯆꯥꯛ ꯆꯥꯁꯤꯜꯂꯒ ꯃꯣꯕꯥꯏꯜꯁꯤ ꯃꯦꯠꯈꯤꯕꯗꯤ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯐꯥꯎ ꯃꯦꯠꯂꯦ ꯃꯥꯗ꯭ꯔꯦ ꯇꯨꯝꯊꯔꯦ ꯄꯨꯡ 2 3 ꯌꯧꯔꯦ ꯑꯃꯨꯛꯀ 6ꯇ 9ꯗ ꯍꯧꯒꯠꯂ ꯆꯦꯜꯂꯦ ꯑꯗꯨꯅ ꯅꯥꯕ ꯍꯛꯆꯥꯡ ꯁꯣꯛꯏꯁꯦ ꯇꯨꯝꯕꯁꯦ ꯍꯦꯛꯇ ꯃꯔꯥꯡ ꯀꯥꯏꯔꯗꯤ ꯍꯛꯆꯥꯡ ꯁꯣꯛꯂꯣꯏꯗꯣꯏꯅꯦꯕ ꯅꯥꯕ ꯑꯗꯣ ꯍꯧꯖꯤꯛ ꯁꯣꯝꯗ ꯍꯥꯏꯕꯕꯨ ꯒꯖꯥꯔꯣꯝꯗꯁꯨ ꯂꯥꯟꯂꯥꯡꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯏꯪꯈ꯭ꯔꯦ ꯑꯜꯍꯝꯗꯨꯂꯤꯜꯂꯥꯍꯅꯤ ꯁꯤꯔꯤꯌꯥꯅ ꯏꯖꯔꯥꯏꯜꯒ ꯂꯥꯟ ꯇꯧꯅꯒꯗꯧꯔꯤ ꯁꯤꯔꯤꯌꯥꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ STS ꯄꯥꯔꯇꯤ ꯍꯌꯥꯠ ꯊꯔꯤꯔ ꯑꯜ ꯁꯥꯝ ꯍꯥꯏꯔꯤꯕ ꯑꯊꯨꯕꯗ ꯒꯣꯂꯥꯟ ꯍꯦꯠ ꯊꯥꯗꯣꯛꯑꯒ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤ ꯔꯦꯗꯤꯅꯤ ꯍꯥꯏꯅ ꯃꯃꯥꯡꯉꯩꯗꯅ ꯃꯥꯅ ꯏꯁꯇꯦꯠꯃꯦꯟ ꯑꯃ ꯄꯤꯔꯝꯃꯤ ꯑꯩꯈꯣꯏ ꯀꯗꯥꯏꯒꯁꯨ ꯂꯥꯟ ꯇꯧꯅꯅꯤꯡꯗꯦ ꯍꯥꯏꯅ ꯍꯧꯖꯤꯛ ꯃꯥꯅ ꯃꯥꯏꯀꯩ ꯃꯔꯤ ꯃꯥ ꯊꯨꯡꯂꯛꯎꯔꯦ ꯏꯁꯂꯥꯃꯤꯛ ꯀꯟꯇ꯭ꯔꯤ ꯃꯈꯩꯁꯦ ꯁꯥꯎꯗꯤ ꯑꯔꯕ ꯑꯣꯏꯒꯦꯔꯥ ꯏꯖꯤꯞ ꯑꯣꯏꯒꯦꯔꯥ ꯏꯔꯥꯟ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅꯃꯛ ꯊꯨꯡꯅ ꯆꯠꯍꯧꯔꯦ ꯆꯠꯍꯧꯔꯒ ꯃꯌꯨꯝꯗꯩ ꯐꯝꯂꯒ ꯁꯤꯔꯤꯌꯥꯗꯩ ꯐꯝꯂꯒ ꯍꯥꯏꯔꯦ ꯑꯊꯨꯕꯗ ꯒꯣꯂꯥꯟ ꯍꯦꯠ ꯊꯥꯗꯣꯛꯎ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯂꯥꯟ ꯇꯧꯔꯅꯤ ꯍꯥꯏꯅ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯃꯤꯁꯤ ꯂꯩꯅꯦꯍꯦ ꯗꯨꯅꯤꯌꯥꯁꯤꯗ ꯑꯗꯨꯅꯤ ꯑꯗꯣ ꯑꯇꯩꯗꯤ ꯀꯔꯤ ꯀꯔꯝ ꯄꯥꯎ ꯃꯤꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯀꯩꯅꯣꯝ ꯇꯧꯅꯔꯦꯅ ꯂꯥꯟꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯏꯝꯐꯥꯜ ꯂꯣꯝꯗ ꯀꯜꯂꯤ ꯍꯥꯏꯅ ꯇꯥꯔꯤ ꯕꯣꯔꯗꯔ ꯂꯣꯝꯗ ꯀꯔꯤ ꯐꯤꯕꯝꯅꯣ ꯑꯗꯣꯝꯒꯤꯅ ꯍꯛꯆꯥꯡ ꯈꯔ ꯉꯝꯗꯦ ꯃꯤꯛꯁ ꯀ꯭ꯂꯕ ꯅꯪꯕꯨ ꯈꯔ ꯊꯣꯛꯎꯅꯦ ꯌꯨꯇꯨꯕꯇ ꯈꯔ ꯊꯣꯛꯑꯒ ꯉꯥꯡꯉꯨꯅꯦ ꯅꯪꯕꯨ ꯅꯪꯅ ꯃꯤꯒꯤ ꯀꯣꯄꯤ ꯃꯍꯩ ꯂꯧꯗ꯭ꯔꯒ ꯅꯞꯂꯒ ꯑꯗꯨꯅ ꯌꯨꯇꯨꯕ ꯑꯣꯏꯕ ꯌꯥꯕ꯭ꯔꯣ ꯀꯣꯄꯤ ꯄꯦꯁꯇꯨꯅ ꯌꯨꯇꯨꯕ ꯑꯣꯏꯕ ꯌꯥꯕꯟꯗꯦꯔꯦ ꯅꯥꯕ ꯅꯁꯥꯅ ꯈꯔ ꯍꯣꯠꯅꯧꯅꯦ ꯍꯣꯠꯅꯧ ꯉꯥꯡꯉꯨ ꯊꯣꯛꯎ ꯈꯔ ꯆꯩꯖꯔꯛꯁꯤꯅꯤ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯆꯩꯔꯛꯏ ꯃꯌꯥꯝ ꯑꯃ ꯆꯩꯔꯛꯏ ꯍꯧꯖꯤꯛꯁꯨ ꯆꯩꯔꯤ ꯃꯅꯍꯥꯟ ꯆꯩꯖꯅꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯣ ꯈꯔ ꯆꯩꯅꯕ ꯍꯟꯅꯩ ꯈꯔꯁꯨ ꯇꯥꯖꯜꯕ ꯍꯟꯅꯩ ꯈꯔꯁꯨ ꯇꯥꯊꯣꯛꯄ ꯍꯟꯗꯦ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯨ ꯂꯣꯏꯔꯦ ꯃꯌꯥꯝꯒꯤ ꯀꯥꯟꯅꯅꯦꯕ ꯃꯌꯥꯝꯒꯤ ꯀꯥꯟꯅꯕ ꯋꯥꯗꯨ ꯈꯔ ꯍꯥꯏꯔꯝꯃꯨ ꯑꯗꯨꯅꯤ ꯅꯍꯥ ꯅꯨꯕꯤ ꯍꯧꯔꯛꯏꯉꯩꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯁꯣꯜꯂꯨ ꯐꯖꯅ ꯂꯩꯌꯨ ꯀꯩꯅꯣꯝ ꯇꯧ ꯍꯥꯏꯅ ꯑꯐꯕ ꯂꯝꯕꯤ ꯑꯃ ꯇꯥꯛꯄꯤꯔꯝꯕ ꯊꯣꯛꯂꯛꯑꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯗꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯏꯁꯥꯅ ꯆꯠꯂꯒ ꯗꯥꯛꯇꯔ ꯌꯦꯡꯍꯜꯂꯤꯕꯅꯤ ꯏꯁꯥꯅ ꯆꯠꯂꯒ ꯂꯣꯏ ꯇꯧꯔꯤꯕꯅꯤ ꯃꯄꯥꯟꯗ ꯊꯕꯛꯇꯨ ꯁꯨꯔꯕꯅꯤꯅ ꯌꯨꯝꯗꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯅ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔꯒꯨꯝꯕ ꯃꯥꯁꯇꯔꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯑꯣꯏꯔꯝꯃꯗꯤ ꯏꯃꯥ ꯏꯄꯥ ꯏꯆꯜ ꯏꯆꯥ ꯃꯈꯩꯅ ꯌꯦꯡꯉꯤꯗꯣ ꯗꯥꯛꯇꯔꯗꯨꯅ ꯄꯨꯗꯅ ꯆꯠꯂꯤꯗꯣ ꯁꯤꯗ ꯅꯥꯔꯛꯂꯒ ꯏꯁꯥꯅ ꯊꯣꯛꯇꯨꯅ ꯆꯠꯄ ꯂꯥꯡꯈꯤꯔꯤꯕꯅꯤ ꯀꯜꯂꯛꯇ꯭ꯔꯤꯉꯩꯗ ꯑꯗꯨꯁꯨ ꯑꯅꯥꯕꯇꯨ ꯀꯟꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯑꯗꯨ ꯉꯔꯥꯡꯗꯣ ꯋꯥꯔꯤꯗꯨ ꯂꯤꯔꯛꯀꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯅꯤ ꯇꯥꯎ ꯃꯇꯦꯛ ꯑꯃ ꯈꯛꯇꯅꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯨ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯦ ꯆꯠꯂꯒ ꯅꯝꯕꯔꯗꯨ 102ꯅꯤ ꯃꯥꯒꯤ ꯀꯩꯅꯣ ꯅꯝꯕꯔꯗꯣ ꯂꯥꯌꯦꯡꯍꯟꯕꯒꯤꯗꯣ ꯀꯦꯔꯂꯥꯒꯤ ꯗꯣꯛꯇꯔꯅꯤ ꯃꯣꯍꯝꯃꯗ ꯀꯩꯅꯣꯝ ꯍꯥꯏ ꯑꯗꯨ ꯌꯦꯡꯍꯜꯂꯦ ꯌꯦꯡꯍꯜꯂꯒ ꯃꯥꯒꯤ ꯁꯨꯝ ꯈꯔ ꯇꯧꯈꯤꯗꯅ ꯃꯥꯗ꯭ꯔꯩꯗꯤ ꯀꯔꯤ ꯅꯨꯃꯤꯠꯇꯩ ꯍꯧꯔꯤꯕꯅꯣ ꯀꯔꯤꯅꯣ ꯀꯔꯝꯅꯣ ꯍꯥꯏꯅ ꯂꯣꯏꯅ ꯊꯤꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯔꯦ ꯁꯥꯔ ꯑꯔꯨꯝꯁꯨ ꯍꯧꯗꯦ ꯑꯗꯨꯝ ꯈꯧꯔꯤ ꯆꯤꯠꯇ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯑꯗꯩ ꯂꯣꯛꯁꯦ ꯈꯔ ꯈꯨꯔꯤꯕꯅꯤ ꯍꯥꯏꯅ ꯑꯗꯨꯅ ꯃꯌꯥ ꯀꯥꯊꯣꯛꯎ ꯍꯥꯏꯈꯤꯗꯅ ꯈꯔ ꯃꯌꯥ ꯈꯔ ꯀꯥꯊꯣꯛꯍꯟꯗꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝ ꯇꯨ ꯁꯦꯝ ꯑꯇꯦꯛ ꯑꯇꯣꯏ ꯈꯔ ꯄꯨꯁꯤꯜꯂꯛꯑꯒ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯊꯤꯟꯖꯜ ꯈꯣꯠꯆꯜꯂꯨꯔ ꯑꯗꯨꯏ ꯃꯑꯣꯡꯗꯨꯅꯤ ꯃꯥꯅ ꯇꯧꯈ꯭ꯔꯤꯁꯦ ꯀꯔꯥꯏ ꯀꯔꯥꯏ ꯆꯠꯂꯨꯏ ꯈꯔꯥ ꯍꯪꯈ꯭ꯔꯦꯅꯦ ꯑꯩꯕꯨ ꯑꯩꯅ ꯍꯥꯏꯔꯦ ꯁꯥꯔ ꯑꯩ ꯀꯗꯥꯏꯗ ꯆꯠꯇꯦ ꯍꯥꯏꯅ ꯕꯁ ꯑꯩ ꯒꯥꯔꯤ ꯊꯧꯔꯤ ꯔꯨꯝꯗ ꯂꯥꯛꯏ ꯃꯥꯗꯨ ꯉꯔꯥꯡꯗꯨ ꯅꯍꯥꯜꯗꯨ ꯅꯨꯡꯁꯤꯠ ꯈꯖꯤꯛꯇꯪ ꯐꯨꯈ꯭ꯔꯦ ꯑꯗꯨꯅ ꯀꯩꯅꯣ ꯕ꯭ꯂꯗ ꯇꯦꯁ ꯇꯧ ꯃꯥꯗ꯭ꯔꯦꯗꯤ ꯌꯨꯔꯤꯟ ꯇꯦꯁ ꯇꯧ ꯑꯗꯨꯗ ꯑꯃ ꯇꯦꯁ ꯇꯧ ꯍꯥꯏꯅ ꯇꯧꯈ꯭ꯔꯦꯅꯦ ꯌꯥꯎꯅꯗꯦ ꯈꯪꯈꯤꯕ꯭ꯔꯅꯦ ꯑꯗꯨꯗꯩꯗꯤ ꯑꯩꯅ ꯏꯃꯥꯟꯅꯕꯩꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯅꯣꯏ ꯃꯈꯩꯗ ꯑꯔꯨꯝ ꯇꯨꯔꯨꯝꯒꯤ ꯇꯦꯕ꯭ꯂꯦꯠ ꯈꯔ ꯂꯩꯕ꯭ꯔꯦ ꯍꯥꯏꯅ ꯑꯐꯕ ꯍꯥꯏꯅ ꯏꯃꯥꯟꯅꯕꯩꯗꯨꯅ ꯍꯥꯏꯔꯦ ꯂꯩ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯇꯨꯅ ꯂꯥꯛꯑꯒꯦ ꯍꯥꯏꯅ ꯃꯥꯗ꯭ꯔꯦꯗꯤ ꯑꯣꯀꯦ ꯁꯥꯔ ꯍꯥꯏꯔꯝꯃꯒ ꯏꯆꯨꯝ ꯆꯨꯝꯅ ꯊꯣꯛꯇꯨꯅ ꯂꯥꯛꯄꯗꯨꯅ ꯏꯆꯨꯝ ꯆꯨꯝꯅ ꯔꯨꯝꯗ ꯂꯥꯛꯑꯦ ꯌꯦꯡꯍꯜꯂꯝꯗ꯭ꯔꯦ ꯍꯤꯗꯥꯛ ꯈꯔ ꯂꯧꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯌꯨꯝꯗꯒꯤ ꯑꯩꯅ ꯄꯨꯔꯛꯄ ꯃꯣꯏꯒꯤ ꯁꯨꯃꯣ ꯇꯦꯕ꯭ꯂꯦꯠ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ ꯍꯥꯏ ꯑꯗꯨ ꯂꯩ ꯌꯥꯕ ꯑꯗꯨ ꯑꯔꯥꯡ ꯑꯃ ꯆꯥꯁꯤꯟꯕꯗꯒꯤ ꯀꯩꯅꯣꯝ ꯇꯠꯈ꯭ꯔꯦ ꯑꯔꯨꯝ ꯇꯔꯨꯝ ꯈꯔ ꯇꯠꯇ꯭ꯔꯦ ꯃꯗꯨ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯛꯁꯦ ꯈꯔ ꯂꯩꯔꯤ ꯑꯁꯤ ꯈꯛꯇꯅꯤ ꯑꯦꯛꯗꯝ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯄꯨꯔꯥ ꯐꯤꯕꯝꯗꯨꯅꯤ ꯄꯨꯖꯜꯕꯅꯦ ꯕ꯭ꯂꯗ ꯇꯦꯁ ꯄꯨꯖꯜꯕꯅꯦ ꯃꯗ꯭ꯔꯗꯤ ꯌꯨꯔꯤꯟ ꯄꯨꯖꯜꯕꯅꯦ ꯑꯃ ꯁꯤꯒꯤ ꯇꯦꯁ ꯃꯈꯩꯁꯦ ꯁꯤꯗꯁꯨ ꯄꯩꯁꯥꯁꯦ ꯂꯧꯐꯝꯁꯤꯇꯅꯤ ꯀꯔꯤꯒꯤ ꯍꯥꯏꯕꯗꯤ ꯑꯗꯨꯗꯅ ꯉꯁꯥꯏꯒꯤ ꯏꯟꯁꯨꯔꯦꯟꯁꯇꯨꯅꯅꯦ ꯀꯚꯔ ꯑꯣꯏꯗꯕ ꯀꯩꯅꯣꯝ ꯈꯔ ꯂꯩꯌꯦꯕ
ꯀꯩꯅꯣꯃ ꯍꯩꯅ ꯆꯪꯅꯕ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯆꯥꯛ ꯍꯜꯂꯣ ꯆꯥꯔꯤꯔꯣꯏ ꯑꯗꯨꯅꯅꯤ ꯑꯩ ꯈꯪꯉꯤ ꯀꯝꯗꯧꯔꯤ ꯅꯈꯣꯟꯗꯣ ꯀꯩꯗꯧꯔꯦ ꯍꯣꯏꯃ ꯅꯪ ꯇꯥꯗ꯭ꯔꯣ ꯉꯔꯥꯡ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯂꯩ ꯆꯦꯜꯂꯛꯄꯁꯦ ꯎꯗꯦ ꯀꯃꯥꯏꯅ ꯇꯧꯔ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯌꯦꯡꯍꯜꯂꯨꯔꯒ ꯅꯥꯕ ꯂꯣꯏꯅ ꯇꯦꯁ ꯇꯧ ꯍꯦꯛꯇ ꯍꯥꯏꯔꯛꯏꯕꯅꯤꯅꯦ ꯏ ꯄꯤꯌꯨ ꯑꯗꯩꯗꯤ ꯌꯨꯔꯤꯟ ꯑꯃ ꯑꯩꯅ ꯍꯥꯏꯔꯦ ꯑꯣꯀꯦ ꯁꯥꯔ ꯍꯥꯏꯔꯝꯃꯒ ꯊꯣꯛꯇꯅ ꯁꯨꯝ ꯂꯥꯛꯂꯦ ꯌꯦꯡꯍꯟꯕ ꯌꯥꯗ꯭ꯔꯣ ꯐꯖꯅ ꯅꯥꯕ ꯑꯔꯨꯝ ꯁꯧꯗ꯭ꯔꯤꯕ ꯈꯧꯔꯤꯗ ꯈꯣꯜꯁꯤꯗ ꯇꯥꯔꯤꯕ ꯎꯝ ꯑꯗꯨꯗ ꯅꯥꯕ ꯀꯤꯠꯂꯥ ꯋꯥꯠꯂꯗꯨꯅ ꯌꯥꯝꯃ ꯀꯠꯊꯣꯛꯍꯜꯂꯦꯒ ꯀꯩꯅꯣꯝ ꯅꯝꯁꯤꯜꯂꯛꯀꯅꯤ ꯃꯥꯗ꯭ꯔꯩꯗꯤ ꯁꯤꯗ ꯑꯃꯨꯛ ꯅꯝꯁꯤꯜꯂꯛꯀꯅꯤ ꯃꯃꯤꯠ ꯑꯃꯨꯛ ꯁꯨꯝ ꯌꯦꯡꯂꯛꯀꯅꯤ ꯅꯥꯇꯣꯟ ꯑꯃ ꯌꯦꯡꯂꯛꯀꯅꯤ ꯆꯥꯗꯅ ꯚꯥꯏꯔꯁꯀꯤ ꯃꯀꯣꯜꯗ ꯈꯔ ꯆꯪꯉꯨꯕꯒꯨꯝꯅꯤ ꯈꯪꯕ꯭ꯔꯅꯦ ꯀꯣꯔꯣꯅꯥ ꯊꯨꯡꯕꯒꯨꯝꯅ ꯃꯗꯨꯗꯩꯗꯤ ꯑꯩꯅ ꯍꯥꯏꯔꯦ ꯐꯔꯦ ꯁꯥꯔ ꯑꯩ ꯇꯦꯁ ꯇꯧꯍꯟꯖꯔꯒ ꯍꯥꯏꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯤꯐꯥ ꯑꯅꯧꯕ ꯍꯥꯡꯈ꯭ꯔꯦ ꯊꯕꯛ ꯀꯥꯟ ꯍꯪꯍꯧꯕ꯭ꯔꯣ ꯁꯤꯐꯥ ꯑꯅꯧꯕ ꯍꯥꯡꯈ꯭ꯔꯦ ꯃꯗꯨꯗꯩꯗꯤ ꯐꯣꯀ꯭ꯔꯨꯂꯣꯏ ꯑꯃꯗ ꯐꯣꯟ ꯇꯧꯔꯦ ꯑꯔꯨꯝꯒꯤ ꯇꯦꯕ꯭ꯂꯦꯠ ꯎꯝ ꯂꯩꯕ꯭ꯔꯥ ꯐꯣꯀ꯭ꯔꯨꯅ ꯍꯥꯏꯔꯦ ꯃꯉꯣꯟ ꯂꯩ ꯍꯥꯏꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯑꯗꯨ ꯎꯝ ꯌꯨꯝꯊꯣꯡ ꯊꯣꯛꯂꯒ ꯑꯗꯨꯝ ꯇꯜ ꯂꯧꯔꯒ ꯑꯗꯨꯝ ꯀꯥꯈ꯭ꯔꯕꯅꯤ ꯐꯣꯀ꯭ꯔꯨꯂꯣꯏꯗ ꯑꯣꯆꯥ ꯑꯗꯨ ꯀꯩꯅꯣ ꯆꯥꯛ ꯏꯁꯤꯡ ꯎꯅꯔꯕꯣ ꯍꯧꯖꯤꯛꯇ ꯆꯥ ꯂꯣꯏꯔꯦ ꯑꯗꯣ ꯗꯨꯅꯤꯌꯥꯁꯤ ꯀꯝ ꯇꯧꯔꯤꯕꯅꯣ ꯅꯠꯇꯦꯅꯦ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯅꯦ ꯅꯪꯅ ꯍꯥꯏꯌꯣ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯊꯥꯡꯒꯠꯂꯤꯕ ꯍꯩ ꯌꯨꯇꯨꯕꯇ ꯐꯦꯁꯕꯨꯛꯇꯅꯦ ꯎꯝ ꯑꯗꯨ ꯅꯪꯅ ꯀꯦꯃꯦꯔꯥꯁꯨ ꯐꯔꯤꯕꯅꯤ ꯏꯆꯨꯝ ꯆꯨꯝꯅ ꯆꯠꯈꯤꯗꯅ ꯇꯤꯜꯃꯨꯈꯤꯒꯤ ꯊꯣꯡ ꯌꯥꯈꯣꯏ ꯒꯣꯕꯤꯟꯗꯄꯨꯔ ꯊꯣꯡ ꯆꯥꯔꯤꯕ ꯑꯃꯛꯇꯪ ꯐꯖꯅ ꯍꯥꯏꯗꯤ ꯑꯁꯥꯡ ꯑꯣꯏꯅ ꯃꯈꯣꯡ ꯈꯔ ꯂꯧꯔꯒ ꯑꯝꯇꯪ ꯇꯧꯔꯛꯄ ꯌꯥꯗ꯭ꯔꯣ ꯇꯧꯔꯛꯀꯦ ꯎꯍꯜꯂꯛꯀꯦ ꯅꯣꯏꯕꯨ ꯃꯇꯝ ꯂꯩꯇꯅ ꯏꯑꯣꯏꯕ ꯇꯧꯔꯤꯅꯦ ꯑꯣꯏꯅ ꯃꯤ ꯍꯣꯁꯇꯦꯜꯒꯤ ꯑꯃꯈꯛꯅꯅꯦ ꯃꯤ ꯑꯃꯈꯛꯅ ꯐꯖꯕꯣꯏ ꯐꯖꯗꯕꯣꯏ ꯌꯦꯡꯕꯁꯨ ꯌꯥꯗꯦ ꯐꯦꯁꯕꯨꯛ ꯍꯥꯏꯗ ꯈꯪꯉꯤꯕ꯭ꯔꯥꯅꯦ ꯎꯝ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯗꯨ ꯊꯥꯡꯒꯠꯂꯛꯏ ꯑꯆꯥ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯀꯅꯤꯕ ꯅꯪ ꯈꯔ ꯋꯥꯠꯂꯦ ꯍꯥꯏꯕ ꯃꯇꯝ ꯂꯩꯇꯦ ꯃꯇꯝ ꯂꯩꯇꯦ ꯀꯔꯤꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯤꯕꯅꯣ ꯅꯥꯕ ꯅꯪꯅ ꯏꯃꯥꯏꯄꯦꯝꯃ ꯄꯤꯊꯣꯔꯛꯏ ꯅꯪ ꯂꯥꯛꯑ ꯈꯪꯒꯅꯤ ꯍꯌꯦꯡ ꯀꯃꯥꯏꯅ ꯊꯕꯛ ꯆꯤꯟꯕꯅꯣꯅ ꯑꯩꯒꯤꯁꯨ ꯃꯔꯛꯁꯤꯗ ꯍꯌꯦꯡ ꯍꯪꯆꯤꯠꯁꯤꯗ ꯍꯩꯔꯅꯤꯌꯦ ꯎꯝ ꯑꯆꯥ ꯑꯠꯆꯥ ꯑꯃꯈꯛꯅꯦ ꯌꯨꯇꯨꯕ ꯋꯥꯂꯥ ꯑꯃꯈꯛꯁꯤꯗ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯃꯆꯥ ꯅꯥꯕꯅꯦ ꯎꯝ ꯑꯗꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯥ ꯊꯣꯛꯄꯁꯤ ꯏꯀꯥꯏꯔꯦ ꯍꯥꯏ ꯂꯥꯏꯐꯇ ꯎꯝ ꯑꯗꯨ ꯅꯪ ꯀꯔꯤ ꯍꯥꯏꯅꯤ ꯅꯪꯒꯤ ꯇꯔꯐꯇ ꯋꯥꯗꯨ ꯈꯛꯇꯪ ꯊꯝꯕꯤꯌꯨꯗꯣꯅ ꯇꯧꯔꯨꯅꯨ ꯍꯥꯏꯌꯣ ꯇꯧꯔꯨꯅꯨ ꯍꯥꯏꯌꯣ ꯊꯤꯡꯀꯦꯜꯈꯣ ꯍꯥꯏꯌꯣ ꯋꯥꯂꯦꯀꯨꯝ ꯁꯂꯥꯝ ꯋꯥꯂꯦꯀꯨꯝ ꯁꯂꯥꯝ ꯕ꯭ꯔꯣ ꯅꯠꯇꯦ ꯃꯥ ꯊꯣꯛꯄ ꯏꯀꯥꯏꯔꯦ ꯍꯥꯏꯔꯤꯕ ꯂꯥꯏꯐ ꯂꯥꯡ ꯆꯠꯄꯁꯦ ꯑꯗꯨ ꯀꯩꯗꯧ ꯇꯧꯔꯤꯅꯣ ꯌꯨꯇꯨꯞꯇꯣ ꯌꯨꯇꯨꯞ ꯐꯦꯁꯕꯨꯛꯀꯤ ꯂꯥꯏꯞ ꯃꯊꯧ ꯇꯥꯔꯛꯑꯦ ꯑꯗꯨ ꯑꯩꯅ ꯍꯥꯏꯔꯦ ꯏꯀꯥꯏꯔꯗꯤ ꯅꯪꯁꯨ ꯍꯣꯠꯅꯔꯣ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯕ ꯏꯀꯥꯏꯗꯕꯒꯤ ꯈꯔ ꯃꯊꯧꯅꯦ ꯍꯥꯏꯅ ꯎꯝ ꯃꯥꯅꯦ ꯑꯗꯣ ꯀꯅꯥꯅꯣ ꯁꯤꯅ ꯅꯪꯒꯤ ꯌꯨꯇꯨꯕꯇꯨ ꯀꯩꯅꯣ ꯚꯤꯗꯤꯑꯣꯒ꯭ꯔꯥꯞ ꯂꯣꯗ ꯇꯧꯔꯛꯇ꯭ꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯃꯇꯝ ꯂꯩꯇꯦ ꯌꯨꯇꯨꯕꯁꯤꯗꯤ ꯃꯇꯝ ꯈꯔ ꯆꯪꯉꯤ ꯅꯪ ꯈꯪꯉꯤꯗꯨꯅꯤ ꯐꯦꯁꯕꯨꯛꯀꯤ ꯊꯨꯟ ꯊꯨꯅ ꯆꯠꯂꯦ ꯑꯗꯣ ꯃꯇꯝ ꯑꯗꯨꯅꯤ ꯂꯩꯇꯕꯗꯨꯅ ꯌꯨꯇꯨꯕꯇꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯨ ꯑꯥ ꯌꯧꯅ ꯀꯥ ꯂꯩꯗꯣ ꯌꯨꯇꯨꯕꯇꯁꯨ ꯚꯤꯗꯤꯑꯣꯗꯨ ꯑꯁꯥꯡ ꯑꯁꯥꯡꯕꯗꯣ ꯑꯅꯤ ꯑꯍꯨꯝ ꯅꯣꯡꯃꯒꯤ ꯅꯪ ꯍꯥꯞꯒꯠꯂꯛꯀꯅꯤꯕ ꯑꯁ ꯑꯁꯤ ꯊꯕꯛ ꯂꯩꯇꯕ ꯅꯍꯥꯉꯩꯒꯤ ꯑꯁꯤꯇ ꯁꯦꯝꯕ ꯑꯁꯤ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯊꯕꯛ ꯑꯃ ꯑꯣꯏꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏ ꯊꯕꯛ ꯑꯇꯣꯞꯄ ꯊꯥꯗꯣꯛꯑꯒ ꯑꯥ ꯌꯨꯝꯒꯤ ꯊꯕꯛ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯖꯣꯕ ꯂꯥꯡꯁꯦ ꯂꯣꯏ ꯊꯥꯗꯣꯛꯑꯒꯅꯦ ꯎꯝ ꯑꯁꯤꯇ ꯀꯨꯝꯍꯤꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯣꯠꯅꯕ ꯀꯩꯅꯣ ꯇꯧꯅꯤ ꯀꯃꯥꯏꯅ ꯐꯖꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯨꯝ ꯌꯦꯡ ꯂꯩꯔꯒ ꯑꯗꯨ ꯔꯨꯝ ꯅꯠꯇꯦ ꯑꯃ ꯑꯩꯈꯣꯏ ꯁꯥꯔ ꯔꯨꯝ ꯑꯃ ꯁꯥꯔꯒꯅꯦ ꯔꯨꯝ ꯑꯃ ꯊꯥꯖꯤꯜꯂꯕ ꯂꯦꯞꯇꯣꯞꯀ ꯊꯝꯖꯤꯜꯂꯕ ꯑꯗꯩꯗꯤ ꯅꯍꯥ ꯑꯅꯤ ꯑꯍꯨꯝ ꯇꯧꯔꯒ ꯑꯗꯨꯗꯤ ꯊꯕꯛꯀ ꯆꯦꯟꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯏ ꯃꯇꯝ ꯂꯩꯅꯤ ꯅꯪ ꯊꯕꯛ ꯂꯦꯞꯇꯣꯞꯇꯨ ꯅꯍꯥꯟ ꯂꯧꯅꯤ ꯍꯥꯏꯕꯗꯨ ꯂꯧꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯅꯠꯇ꯭ꯔꯥ ꯂꯧꯈꯤꯗ꯭ꯔꯦ ꯍꯟꯗꯛ ꯂꯥꯛꯑ ꯂꯧꯔꯁꯦ ꯅꯪꯒꯤ ꯒꯥꯔꯤꯗꯨꯅ ꯀꯝꯗꯧꯗꯧꯔꯤꯕꯅꯣ ꯁꯦꯝꯍꯜꯂꯨꯔ ꯁꯦꯝꯍꯜꯒꯗ꯭ꯔꯣ ꯍꯪꯒꯦ ꯍꯥꯏꯅ ꯂꯩꯔꯤꯕꯅꯤ ꯀꯔꯝꯕ ꯂꯨꯄꯥ 50 ꯆꯪꯒꯅꯤ ꯍꯥꯏꯅꯦ ꯑꯣ ꯑꯗꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯣꯃꯤ ꯐꯥꯛꯇꯣꯛꯑꯒꯅꯦ ꯎꯝ ꯂꯣꯏ ꯌꯥꯏ ꯑꯃ ꯀꯇꯥ ꯑꯃ ꯄꯜꯍꯜꯂꯤꯗꯣ ꯍꯨꯠꯀꯠꯍꯜꯂꯤꯗꯣ ꯑꯗꯨ ꯂꯧꯔꯛꯄ ꯌꯦꯡꯍꯜꯂꯨꯔꯦꯅꯦ ꯑꯗꯨꯝ ꯌꯦꯡꯍꯜꯂꯨꯔꯦ ꯑꯩ ꯁꯦꯝꯂꯦꯒ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯕꯦꯇ꯭ꯔꯤ ꯁꯤꯜꯕꯅꯦ ꯀꯩꯅ ꯂꯨꯄꯥ 50 ꯆꯪꯒꯅꯤ ꯍꯥꯏ ꯁꯦꯝꯍꯜꯂꯨꯔꯦ ꯁꯦꯝꯍꯜꯒꯅꯨ ꯍꯥꯏ ꯅꯉꯣꯟꯗ ꯍꯪꯒꯦ ꯍꯥꯏꯅ ꯂꯩꯔꯤꯕꯅꯤ ꯅꯪꯒꯤ ꯆꯠꯇꯕꯤ ꯁꯦꯝꯍꯜꯂꯨ ꯁꯤꯒꯜꯂꯤꯗ ꯁꯦꯝꯍꯜꯂꯨ ꯁꯦꯝꯍꯜꯂꯨ ꯅꯪꯗꯤ ꯆꯠꯇꯕꯤ ꯁꯤꯒꯜꯂꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯅꯪ ꯆꯠꯇꯕꯤꯗ ꯑꯗꯨꯝ ꯁꯤꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯅꯠꯇꯦ ꯃꯅꯨꯡ ꯀꯇꯥꯗꯣ ꯇꯥꯈ꯭ꯔꯤꯅꯦꯕ ꯎꯝ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝꯁꯨ ꯇꯧꯔꯣꯗꯅ ꯌꯣꯡꯆꯥꯛꯇꯨ ꯀꯌꯥꯔꯣꯝ ꯇꯥꯔꯤꯕꯅꯣꯅꯦ ꯑꯁ ꯌꯣꯡꯆꯥꯛ ꯑꯃꯗ ꯂꯨꯄꯥ 100 ꯑꯅꯤꯗ ꯑꯍꯨꯝꯗ ꯂꯨꯄꯥ 200 ꯑꯣꯏꯔꯝꯒꯅꯤ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯦ ꯃꯥꯅꯦ ꯄꯤꯁ ꯑꯃꯗ ꯂꯨꯄꯥ 100 ꯁꯤꯅ ꯀꯩꯅꯣ ꯏꯔꯤꯁꯦ ꯐꯦꯁꯕꯨꯛ ꯑꯩ ꯌꯨꯇꯨꯕꯅ ꯅꯨꯡꯉꯥꯏ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ
ꯃꯣꯏ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯌꯦꯡꯕ꯭ꯔꯥ ꯅꯨꯡꯉꯥꯏ ꯍꯥꯏꯔꯤꯕ꯭ꯔꯥ ꯁꯤꯖꯟꯕꯨꯗ ꯅꯨꯡꯉꯥꯏ ꯍꯥꯏꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯕ꯭ꯔꯣ ꯁꯤꯖꯟ ꯑꯃꯗꯤ ꯈꯪꯗ꯭ꯔꯦ ꯇꯦꯕ꯭ꯂꯦꯠꯇ ꯅꯪꯉꯣꯟꯗ ꯃꯦꯁꯦꯖꯁꯤ ꯎꯝ ꯂꯥꯛꯄꯔꯥ ꯏꯔꯛꯏꯉꯩꯁꯦ ꯕ꯭ꯔꯣ ꯇꯦꯕ꯭ꯂꯦꯠꯀꯤꯗꯣ ꯂꯥꯛꯏ ꯂꯥꯁꯀꯤꯗꯣ ꯅꯋꯥꯖꯅ ꯑꯇꯣꯞꯄꯩ ꯂꯥꯛꯇ꯭ꯔꯥ ꯅꯋꯥꯖꯅ ꯋꯥꯂꯩꯀꯨꯝ ꯁꯂꯥꯝ ꯑꯂꯩꯀꯨꯝ ꯍꯥꯏꯔꯛꯑꯦ ꯃꯊꯛꯇ ꯂꯣꯏꯁꯤꯔꯝ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ ꯀꯩ ꯃꯃꯤꯡ ꯀꯧꯏ ꯃꯥꯏꯁꯦ ꯅꯪ ꯌꯨꯇꯨꯕꯇ ꯑꯪꯀꯜ ꯂꯥꯏꯚ ꯗꯥꯏꯔꯦꯛꯇꯔ ꯊꯣꯛꯂꯛꯇ꯭ꯔꯣ ꯊꯣꯛꯇꯦ ꯑꯃꯨꯛ ꯊꯣꯛꯇꯦ ꯀꯔꯤꯒꯤꯅꯣ ꯎꯝ ꯍꯌꯦꯡ ꯊꯣꯛꯂꯛꯑꯣꯗꯅ ꯂꯥꯏꯚꯇꯣ ꯃꯊꯪ ꯂꯨꯍꯣꯡꯕꯅꯦ ꯊꯪꯅ ꯃꯔꯤ ꯂꯩꯔꯤꯕ ꯀꯅꯥ ꯀꯅꯥꯅꯣꯅꯦ ꯂꯣꯏꯅ ꯑꯩꯈꯣꯏ ꯈꯔꯒꯤ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯉꯥꯛꯇꯅꯤ ꯑꯗꯨ ꯏꯁꯇꯦꯟ ꯑꯁꯥꯡꯕ ꯑꯃ ꯄꯨꯈ꯭ꯔꯤꯗꯨ ꯅꯪ ꯀꯔꯤꯗ ꯁꯤꯖꯤꯟꯅꯔꯤꯕꯅꯣꯕ ꯇꯦꯛꯈ꯭ꯔꯦ ꯅꯍꯥꯟꯋꯥꯏ ꯀꯔꯤ ꯐꯝꯖꯟꯗꯅ ꯒꯥꯔꯤꯁꯤ ꯊꯝꯃꯤꯕ ꯅꯍꯥꯟꯋꯥꯏꯅ ꯗꯛ ꯂꯥꯎꯅ ꯐꯝꯖꯟꯗꯅ ꯇꯦꯛꯈ꯭ꯔꯦ ꯅꯥꯕ ꯑꯗꯨꯏ ꯏꯁꯇꯦꯟꯗꯣ ꯇꯦꯛꯈ꯭ꯔꯦ ꯀꯥꯟꯅ ꯍꯥꯏꯕꯨꯗꯤ ꯏꯁꯇꯦꯟ ꯅꯠꯇ꯭ꯔꯥ ꯃꯥꯔꯤꯐꯠ ꯈꯔ ꯁꯛꯄ ꯅꯤꯉꯣꯜ ꯃꯆꯥ ꯈꯔ ꯐꯝꯕꯗꯨ ꯁꯨꯝ ꯏꯁꯥꯡ ꯁꯥꯡꯉꯩ ꯁꯨꯝ ꯆꯤꯡꯈꯠꯈ꯭ꯔꯒ ꯑꯗꯨꯝ ꯁꯨꯝ ꯑꯣꯟꯁꯤꯟꯗꯅ ꯑꯗꯨꯝ ꯊꯝꯈꯤꯕ ꯌꯥꯔꯕꯅꯦꯕ ꯇꯦꯛꯈ꯭ꯔꯦ ꯑꯗꯨꯗꯤ ꯃꯥꯏꯞꯇꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯍꯥꯟꯕꯗ ꯏꯁꯤꯡ ꯊꯥꯊꯔꯨꯔꯦ ꯂꯣꯏ ꯇꯧꯅꯤꯅꯦ ꯅꯠꯇꯦ ꯑꯩꯈꯣꯏꯗꯨꯗ ꯃꯆꯥ ꯂꯦꯟꯗ꯭ꯔꯦ ꯍꯥꯏꯁꯤ ꯅꯣꯏꯔꯣꯝꯗ ꯆꯨꯝꯕꯔꯣ ꯀꯔꯤ ꯄꯣꯠ ꯀꯔꯤ ꯃꯆꯥ ꯄꯣꯠꯅꯣ ꯃꯆꯥ ꯃꯆꯥ ꯂꯦꯟꯗ꯭ꯔꯥ ꯍꯥꯏꯕ ꯆꯨꯝꯕ꯭ꯔꯥꯕ ꯑꯁꯤꯗ ꯀꯨꯏꯔꯦ ꯑꯩꯅ ꯇꯥꯕꯁꯦ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯄꯁꯦ ꯑꯗꯣ ꯄꯥꯎ ꯐꯥꯎ ꯉꯝꯗꯦ ꯑꯗꯣ ꯍꯌꯦꯡ ꯀꯩꯅꯣꯝꯒꯤꯗꯗꯤ ꯀꯔꯤ ꯍꯌꯦꯡ ꯂꯨꯍꯣꯡꯕꯩꯗꯗꯤ ꯀꯔꯤ ꯃꯑꯣꯡ ꯇꯧꯗꯧꯔꯤꯕ ꯂꯨꯍꯣꯡꯕ ꯀꯩ ꯇꯧꯅꯤ ꯅꯍꯥꯟꯉꯩ ꯁꯨꯝ ꯊꯣꯛꯏꯕꯗꯨ ꯁꯨꯝ ꯊꯣꯛꯏꯗꯨ ꯎꯠꯂꯛꯀꯅꯤ ꯑꯗꯨꯅꯤ ꯑꯇꯩ ꯀꯔꯤ ꯎꯠꯂꯛꯀꯅꯤ ꯊꯣꯡꯂꯤ ꯈꯣꯠꯂꯤꯗꯣ ꯃꯌꯥꯝ ꯐꯩꯅ ꯎꯠꯇ꯭ꯔꯦ ꯅꯠꯇꯦ ꯂꯨꯍꯣꯡꯕꯩ ꯍꯥꯏꯁꯤꯅꯦ ꯎꯝ ꯂꯨꯍꯣꯡꯕꯩꯗꯨꯗ ꯀꯔꯤꯅꯣꯕ ꯑꯆꯧꯕ ꯏꯔꯣꯏꯔꯣ ꯇꯧꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯅꯠꯇꯦ ꯏꯔꯣꯏ ꯅꯠꯇꯦ कितना कितना चाहिए 2 रोटी और चना चना 8,000 चाहिए ना वो कितना हो गया 9,000 चलो तल गौरव ने तल चागे है ना ꯑꯁꯥꯝꯕ ꯊꯤꯡꯉꯤꯁꯦ ꯀꯩꯅꯣ ꯅꯠꯇꯦ ꯁꯟ ꯂꯦꯟꯕ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯅꯠꯇꯦ ꯊꯤꯡꯉꯤꯁꯦ ꯃꯣꯏꯒꯤ ꯂꯥꯏꯁꯦꯟꯁ ꯄꯥꯏꯕ ꯌꯣꯟꯕꯁꯤꯡꯗꯣ ꯕꯥꯁꯀꯟꯗꯤꯗ ꯁꯤꯟꯖꯔ ꯂꯥꯏꯁꯦꯟꯁ ꯄꯥꯏꯕꯁꯤꯡꯗꯣ ꯃꯣꯏꯁꯤꯡꯗꯨꯕꯨꯅꯤ ꯁꯤꯇꯤꯗꯅꯤ ꯑꯩꯈꯣꯏ ꯀꯥꯎꯅ ꯀꯩꯁꯨ ꯇꯧꯗꯦ ꯂꯣꯏ ꯀꯤꯅꯔꯤ ꯃꯤ ꯂꯣꯏꯅ ꯁꯟꯂꯦꯟꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯣ ꯅꯠꯇꯦ ꯑꯗꯨ ꯂꯥꯏꯁꯦꯟꯁ ꯄꯥꯏꯗꯧꯔꯒ ꯂꯦꯟꯕ ꯃꯈꯩꯁꯤꯅ ꯊꯤꯡꯉꯤꯁꯦ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯒꯤ ꯁꯤꯅꯤꯒꯤ ꯀꯨꯔꯕꯥꯅꯤꯒꯤ ꯌꯥꯏꯅꯦ ꯌꯥꯕ꯭ꯔꯣ ꯌꯥꯏ ꯑꯩꯈꯣꯏ ꯂꯥꯏꯁꯦꯟꯁ ꯄꯥꯏꯔꯒꯅ ꯑꯃꯨꯛꯀ ꯌꯣꯠ ꯂꯦꯟꯕꯗꯣ ꯑꯗꯨꯅꯤ ꯊꯤꯡꯉꯤꯗꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯍꯧꯖꯤꯛ ꯑꯇꯩ ꯑꯇꯩ ꯂꯨꯍꯣꯡꯕꯗ ꯏꯔꯣꯏꯒꯦꯔꯥ ꯇꯧꯅꯔꯤꯁꯤꯅ ꯑꯁꯨꯝ ꯇꯧꯗꯔꯤ ꯃꯥꯏ ꯑꯄꯥꯝꯕꯅꯤ ꯑꯗꯨ ꯁꯨꯝ ꯀꯤꯗꯅ ꯇꯧꯗ꯭ꯔꯅꯤ ꯀꯩꯁꯨ ꯇꯧꯗꯦ ꯁꯣꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯑꯩ ꯅꯥꯛꯇ ꯂꯩꯔꯤꯕ ꯅꯥꯄꯤꯠ ꯑꯅꯤ ꯑꯍꯨꯝꯁꯦ ꯈꯪꯉꯤꯕ꯭ꯔꯥꯅꯦ ꯒꯙꯥ ꯎꯝ ꯏꯔꯣꯏ ꯈꯔꯁꯦ ꯁꯤꯅꯅꯦ ꯄꯨꯔꯥ ꯎꯝ ꯄ꯭ꯔꯣꯆꯥꯔ ꯇꯧꯗꯅ ꯂꯣꯏꯈ꯭ꯔꯦ ꯁꯟ ꯉꯥꯛꯇꯅꯤ ꯅꯥꯕ ꯂꯩꯔꯤꯉꯩꯁꯦ ꯅꯥꯕ ꯄꯨꯔꯥ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯅꯠꯇꯦ ꯍꯩꯕꯗ ꯌꯥꯝ ꯋꯥꯏ ꯅꯥꯕ ꯅꯠꯇꯦ ꯑꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯊꯧ ꯇꯥꯕ ꯃꯣꯏ ꯂꯍꯥꯎ ꯃꯩ ꯂꯦꯜꯂꯤꯕꯤꯗꯤ ꯍꯥꯎ ꯃꯩ ꯃꯣꯏꯒꯤ ꯍꯥꯎ ꯃꯩ ꯏꯔꯣꯏ ꯁꯟ ꯅꯠꯇ꯭ꯔꯒꯗꯤ ꯃꯣꯏ ꯍꯤꯡ ꯉꯝꯕ꯭ꯔꯣ ꯑꯁꯥꯝꯕ ꯂꯩꯔꯤꯁꯤꯡꯁꯦ ꯎꯝ ꯑꯗꯨ ꯁꯣꯝꯗꯗꯤ ꯄꯨꯔꯥ ꯊꯤꯡꯈ꯭ꯔꯦ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯋꯥꯂꯩꯀꯨꯝ ꯑꯁꯂꯥꯝ ꯑꯁꯤꯐ ꯈꯨꯂꯛꯄꯝ ꯑꯗꯨ ꯃꯤ ꯀꯌꯥꯝ ꯂꯥꯛꯄꯅꯣ ꯎꯅꯕ ꯋꯥꯔꯤꯗꯤ ꯌꯥꯝ ꯁꯥꯡꯍꯜꯂꯔꯣꯏꯒꯦ ꯍꯛꯆꯥꯡ ꯉꯝꯗꯕꯁꯤꯗ ꯃꯅꯤꯄꯨꯔ ꯂꯣꯝꯒꯤ ꯃꯤ ꯌꯥꯝ ꯂꯥꯛ ꯐꯥꯟ ꯊꯥꯕ ꯉꯝꯗꯦ ꯃꯤ ꯃꯅꯤꯄꯨꯔ ꯂꯣꯝꯗꯒꯤ ꯎꯝ ꯑꯗꯨ ꯑꯃ ꯅꯍꯥꯟ ꯍꯣꯔꯥꯏꯅ ꯈꯔ ꯇꯧꯅꯤ ꯑꯗꯨ ꯂꯥꯛꯄꯗꯨꯔꯣ ꯈꯥꯂꯤ ꯍꯥꯜ ꯂꯥꯛꯏꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯆꯥꯅꯤꯡꯉꯥꯏ ꯈꯔ ꯄꯨꯔꯛ ꯂꯥꯛꯂꯛꯇ꯭ꯔꯣ ꯅꯥꯄꯤꯠꯇꯣ ꯍꯣꯔꯥꯏꯒꯤ ꯃꯤ ꯂꯥꯛꯇ꯭ꯔꯤꯍꯦ ꯍꯣꯔꯥꯏꯒꯤ ꯑꯃ ꯅꯪꯉꯣꯟꯕꯨ ꯍꯣꯔꯥꯏꯅ ꯂꯦꯜꯒꯅꯥ ꯍꯥꯏꯔꯛꯄ ꯃꯤ ꯑꯃ ꯂꯥꯛꯈ꯭ꯔꯤꯗꯨꯗꯤ ꯅꯣꯏꯔꯣꯝ ꯅꯪꯁꯨ ꯇꯧꯈꯠꯂꯛꯇꯅ ꯑꯛꯕꯔꯗꯨꯔꯣ ꯏꯁ ꯃꯃꯤꯡ ꯄꯜꯂꯣꯏꯁꯦ ꯑꯃ ꯅꯪꯕꯨ ꯅꯪ ꯆꯠꯇ꯭ꯔꯤꯉꯩꯗ ꯍꯣꯔꯥꯏꯅ ꯂꯦꯜꯒꯅꯤ ꯍꯥꯏꯔꯝꯕꯗꯣ ꯑꯃ ꯃꯥ ꯅꯠꯇꯦꯍꯦ ꯑꯗꯣ ꯀꯅꯥꯅꯣ ꯀꯤꯡ ꯑꯗꯣ ꯀꯤꯡꯅꯔꯣ ꯎꯝ ꯀꯤꯡꯅꯅꯤ ꯀꯤꯡ ꯂꯥꯛꯇ꯭ꯔꯣ ꯎꯝ ꯀꯤꯡ ꯂꯩꯇꯦ ꯁꯤ ꯂꯩꯇꯦ ꯑꯃ ꯀꯥꯏꯗ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯑꯗꯨꯁꯨ ꯃꯥꯗꯤ ꯁꯨꯇꯤ ꯂꯧꯔꯒ ꯂꯥꯛꯐꯝ ꯊꯣꯛꯏꯕꯅꯤ ꯑꯣꯛꯇꯣ ꯎꯝ ꯃꯥꯅꯤ ꯎꯝ ꯈꯔꯗꯤ ꯂꯥꯛꯇꯅ ꯊꯥ ꯀꯌꯥ ꯂꯩꯔꯤꯕꯅꯣ ꯂꯥꯛꯀꯅꯤꯕ ꯊꯥ 2 ꯃꯈꯥꯏꯃꯨꯛ ꯋꯥꯠꯂꯤ ꯔꯨꯝ ꯑꯃꯈꯛꯇꯪ ꯁꯦꯝꯁꯤꯔꯅ ꯈꯜꯂꯤꯕꯅꯤ ꯚꯤꯗꯤꯑꯣ ꯁꯦꯝꯅꯅꯤꯡꯉꯥꯏꯅꯦ ꯀꯥꯏꯗ ꯑꯩ ꯌꯨꯝꯗ ꯌꯥꯏ ꯌꯥꯏ ꯌꯨꯝꯗ ꯅꯠꯇꯦ ꯁꯤꯗꯅꯦ ꯁꯤꯗ ꯍꯥꯏꯔꯤꯕ ꯁꯤꯁꯨ ꯁꯦꯝꯕ ꯌꯥꯏ ꯁꯤꯗ ꯚꯤꯗꯤꯑꯣ ꯂꯥꯛꯑꯒ ꯁꯦꯝꯅꯤꯡꯉꯥꯏ ꯑꯗꯨꯝ ꯍꯞꯇꯥꯗ ꯑꯃꯨꯛꯇꯪ ꯐꯪꯅꯔꯒꯅꯦ ꯗꯤꯁꯀꯁꯟ ꯇꯧꯐꯝꯅꯦ ꯅꯩꯗꯨꯁꯨ ꯏꯂꯥꯏ ꯂꯥꯏ ꯌꯥꯏ ꯅꯩꯗꯨꯝꯕꯁꯨ ꯃꯈꯥ ꯑꯩ ꯔꯨꯝꯁꯤꯗꯤ ꯌꯥꯝ ꯋꯥꯜ ꯄꯦꯄꯔ ꯅꯞꯁꯤꯜꯂꯅꯤꯗꯅ ꯑꯥ
ꯂꯥꯏꯠ ꯂꯥꯡ ꯈꯔ ꯂꯧꯔꯛꯑꯅꯤ ꯐꯤ ꯃꯊꯧ ꯇꯥꯏ ꯐꯤ ꯑꯁꯪꯕꯔ ꯀꯩꯅꯣ ꯑꯃ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯑꯗꯨꯗꯤ ꯏꯗꯤꯠꯀꯤ ꯃꯇꯨꯡꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯗꯨꯗꯤ ꯑꯕꯦꯔ ꯑꯗꯨꯗꯤ ꯆꯤꯌꯥꯔꯒ ꯇꯦꯕꯜꯒ ꯂꯣꯏꯔꯦ ꯑꯃ ꯌꯨꯇꯨꯕꯇ ꯊꯣꯛꯎ ꯑꯪꯀꯜ ꯍꯥꯏꯔꯤ ꯅꯪꯕꯨ ꯋꯥꯂꯩꯀꯨꯝ ꯌꯨꯇꯨꯕꯇ ꯑꯁꯁꯂꯥꯝ ꯊꯣꯛꯀꯅꯤ ꯕ꯭ꯔꯣ ꯃꯥꯅꯦ ꯅꯪ ꯍꯧꯖꯤꯛꯅꯦ ꯅꯪ ꯍꯧꯖꯤꯛ ꯑꯍꯣꯝꯗ 100 ꯌꯧꯔꯦ ꯅꯠꯇ꯭ꯔꯥ ꯌꯨꯇꯨꯕꯇꯁꯨ ꯊꯣꯛꯂꯛꯑꯣꯗꯅ ꯈꯔ ꯃꯔꯛꯇ ꯊꯣꯛꯂꯛꯑꯣꯕ ꯇꯂꯞ ꯇꯞꯅ ꯊꯣꯛꯂꯛꯀꯦ ꯌꯨꯇꯨꯕꯁꯦ ꯍꯟꯗꯛ ꯁꯧꯗꯤꯗꯤ ꯂꯥꯛꯑꯒ ꯍꯧꯔꯒꯦ ꯅꯪ ꯑꯃꯨꯛ ꯂꯥꯛꯑꯣ ꯅꯠꯇꯦ ꯁꯣꯝꯒꯤ ꯍꯧꯔꯔꯣ ꯑꯩꯗꯤ ꯁꯧꯗꯤ ꯂꯥꯛꯑꯒ ꯍꯧꯔꯒꯦ ꯅꯠꯇꯦ ꯌꯨꯇꯨꯕꯇ ꯊꯣꯛꯎꯕꯅꯦ ꯅꯪ ꯅꯍꯥꯟꯗ ꯍꯣꯏ ꯍꯣꯏ ꯍꯥꯏꯅꯈꯤꯕ ꯂꯩꯇ꯭ꯔꯣ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯣ ꯎꯝ ꯑꯗꯨꯏ ꯃꯑꯣꯡꯗꯨꯗ ꯂꯩ ꯑꯗꯨꯝ ꯂꯩ ꯆꯠꯍꯟ ꯁꯥꯕ ꯃꯥꯅꯤ ꯍꯣꯠꯅꯕ ꯃꯍꯥꯎ ꯇꯥꯏ ꯕ꯭ꯔꯣ ꯍꯣꯟꯗ꯭ꯔꯦꯒ ꯍꯣꯠꯅꯕ ꯃꯍꯧ ꯇꯥꯏ ꯀꯩꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏꯕ ꯌꯥꯎꯔꯝꯗꯦ ꯈꯔ ꯍꯥꯔꯗ ꯋꯥꯔꯛ ꯇꯧꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯃꯥꯅꯤ ꯋꯥꯂꯩꯀꯨꯝ ꯑꯁꯁꯂꯥꯝ ꯋꯥꯂꯩꯀꯨꯝ ꯁꯂꯥꯝ ꯅꯨꯡꯉꯥꯏꯔꯤ ꯐꯔꯦ ꯑꯣꯖꯥ ꯆꯥꯔꯦ ꯑꯗꯨꯗꯤ ꯆꯥꯔꯦ ꯑꯩꯁꯨ ꯈꯣꯜꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯥꯡꯅꯅꯦ ꯑꯩꯁꯦ ꯇꯧꯒꯦꯅ ꯈꯟꯕꯅꯤ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯐꯔꯦ ꯌꯥꯝꯅ ꯉꯥꯡꯉꯨꯔꯅꯨ ꯐꯖꯅ ꯑꯋꯥ ꯁꯥ ꯂꯩꯕ ꯌꯥꯝ ꯐꯔꯦ ꯉꯥꯡꯕꯩ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ ꯁꯤꯗ ꯕ꯭ꯔꯣ ꯂꯣꯏꯁꯤꯜꯂꯒꯦ ꯕ꯭ꯔꯣ ꯃꯌꯥꯝꯁꯨ ꯃꯌꯥꯝ ꯁꯤꯗ ꯁꯂꯥꯝ ꯊꯝꯖꯔꯦ ꯑꯂꯩꯀꯨꯝ ꯁꯂꯥꯝ ꯑꯂꯩꯀꯨꯝ ꯋꯥꯂꯩꯀꯨꯝ ꯁꯂꯥꯝ ꯐꯔꯦ ꯐꯔꯦ